Matam amada lamhang oina leiramba mafam kayada nahasing thoraklaga mana masing thajinduna mipal tangdana ba honarakliba asi khunai asigi oina khwaidagi afaba khongthang amani haina Manitko-gi chairman Kongkham Robindrana Fongdorakli Kiamgai Mayai Lekaida Leiba Ibudau Khagemba Macha Ibungo Laibungda Pangthokpa Kangleipaki Chingu Taretki Mitamgi Maikhum Hangdokpa amadi Ima Imoinugi Sanglen Sangabagi Thauramda Wafam asi Fongdokladuna Mahangna Makhatana hai Aikhoigi Ipa Ipusingna Thambiramba Liklamsing adu Haurakliba Nahasingda Khanghannaba Hotnariba matam asida Asumna Kangleipaki Chingu Taretki Mitam Khinduna Ipa Ipusinggi Liklam Khanghannaba Hotnariba asi Thagat ni ahal lamman sing asina thambiramba liklam aduda aikoina tung inna chatlabadi lamdam asi malemda khwaidagi chawkhatpa lamdam ama soidina oiba ngamgani hainasu mahangna makhata na phongdokhi ngasigi thauram aduda planning department ki chairman Laurembam Rameshwar ga loinana tongan ba furup ki miyoi kayasu saruk yakhi Law se aya mafam ko da ke ko ka ne aya kandi law sahi na ko ni daga law se ka ko waktu se ne nungai ke pa pam nungai ke tu la da pa ko da ko ka ti ga na sida na ha sin na ko la ga na ta fosun ko ba to ba na sin ta ko ba mi ang ki wa ri yang sidi kan da su ke pa na ko ko ba se asi ne bi da ang ngom ba ko matam daga ko to ba Madu na kagati, ako'y depend tawa ka makakariyan mo tawa ka situation tawa na kagati ko. Sila dahil ba, enough resource ko ini, conjunct mo tawa ko, ito ko muna ba, ako'y niya. Tawa ko, ako'y ay, yan ko ka, ako'y si Juanin, ako'y ingon din ko, ako'y mitay siya, kaya waning ko. Le na, hamad mo ba ka